ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯃꯤꯠ ꯃꯥꯏꯒꯥꯏ ꯈꯔ ꯄꯣꯝꯃꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦ ꯇꯧꯕ ꯑꯩꯁꯦ ꯀꯩꯅꯣꯗꯒꯤ ꯗꯦꯜꯂꯤꯗꯒꯤ ꯖꯥꯅꯀꯤ ꯐ꯭ꯂꯨꯠꯁ ꯑꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯕꯥꯁꯤ ꯈꯣꯡꯕ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯈꯪꯗꯕꯁꯨ ꯂꯩꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗ ꯑꯩꯁꯦ ꯕꯥꯁꯤ 12 ꯁꯥꯍꯟꯕꯅꯦꯕ 12 ꯁꯥꯍꯟꯕꯁꯤꯗ 13 ꯍꯥꯟꯅ ꯊꯥꯕꯤꯔꯛꯑꯣꯅ ꯑꯩꯅ ꯉꯥꯏ ꯉꯝꯗꯗꯅ ꯊꯥꯍꯜꯂꯛꯑꯦ ꯑꯗꯨ ꯉꯔꯥꯡ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯒꯦ ꯇꯧꯕꯅꯦꯕ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯕ ꯑꯩꯁꯦ ꯑꯗꯨꯒ ꯎꯠꯂꯛꯀꯦ ꯁꯨꯝ ꯃꯌꯥꯝ ꯁꯥꯡꯊꯔꯔꯣꯏ ꯁꯤꯁꯤꯅ ꯑꯩꯅ ꯕꯥꯁꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯕꯥꯁꯤ ꯍꯥꯞꯅꯕꯅ ꯂꯩꯕ ꯈꯥꯎꯅꯤ ꯂꯨꯄꯥ 550 ꯄꯤꯕ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯔꯤꯁꯤꯡꯁꯤꯅ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯖꯕ ꯕꯥꯁꯤꯈꯩꯅꯦꯕ ꯁꯤ ꯍꯥꯟꯅ ꯄꯨꯊꯣꯛꯑꯦ sina C sharp bass basine adagi sina C bass basine yam chaw ko leire aduga sina D sharp bass si manipur da lebe basine tamna flute ko na adagi ani jina keno manipuri basine te aduga sina margin na saba margin gi basi G bass aduga sina PVC pipe na saba e bass sina aina sabne sur adum chai aina basi amadai measurement do yengthoga laura sagibne pipe am leire aduga sina BK flutes D sharp sisu tamna flutes di si kong kan white pikpagi si Amazon de kakpani si sharp aduga sina sine aduga si D ni si tamna flute ni kairaba ni do ina nungsi chatlabai solte napsanbane bako si thangwa si ge ai hana iba si leijaba aduga anoba purakko basi dong puthorage Sige lay raw tung da ya si anoba ngarang yorok ko basi sige ko kantorage aduga yengas yam excited boy Seller do na PVC pipe ta hapak to basi do yam bagi kena tawdri haptre na phone tor e ko anda silai carton hardwood ni yom na adu unga botol ana silai silai ko look for okay tum
ꯍꯧꯒꯠꯂꯛꯄꯒꯤ ꯁꯝ ꯂꯣꯏ ꯐꯥ ꯃꯥꯏ ꯃꯤꯠ ꯀꯩ ꯄꯣꯝ 시제 DBS네. 시 DBS 레이래. 시나 디미더 아이나 시 트레이딩 게 아고이 찰라이트기 피안 마추드다 떠비로나 바시 홍가 DBS네 D#네 ꯑꯗꯨ EBS네 ꯑꯍꯨꯝꯗ ꯇꯧꯍꯜꯂꯛꯄꯅꯦꯕꯀꯣ ꯂꯩ ꯃꯇꯦꯛ ꯑꯃꯇꯪ ꯈꯣꯡꯉꯛꯀꯦ ꯑꯆꯧꯕꯁꯦ ꯍꯩꯕꯨꯗꯤ ꯍꯩꯇꯦ ꯌꯥꯝ ꯀꯟꯅ ꯐꯖꯩ ꯊꯝꯒꯦ ꯅꯥꯀꯟꯗ ꯑꯗꯨꯒ ꯗꯤ ꯃꯆꯥꯗꯁꯨ ꯂꯩꯔꯦ ꯃꯊꯪꯗ D# ꯕꯦꯁ ꯇ꯭ꯔꯦꯅꯤꯡꯅꯦꯀꯣ ꯕꯥꯁꯤꯗꯤ ꯋꯥ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯑꯃꯈꯛ ꯌꯥꯎꯔꯦ ꯁꯤꯃꯅ ꯋꯥꯁꯨ ꯈꯤꯇꯪ ꯃꯨꯇꯛ ꯇꯧꯋꯦꯕ ꯑꯗꯨꯒ ꯁꯤ D# ꯕꯦꯁ ꯂꯩꯔꯦ D# ꯕꯦꯁ ꯂꯩꯔꯦ ꯁꯤꯗ ꯑꯣꯀꯦ 이거 잠깐만요. 잠깐만. E-bass. 장해. làm nhiều cái này. Còn cái coi.
ꯑꯁ ꯊꯤꯅ ꯁ꯭ꯃꯨꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯃꯗꯤ ꯊꯤꯅ ꯐꯖꯩ ꯑꯗꯨꯒ ꯃꯊꯪ ꯁꯨꯝ ꯂꯧꯊꯣꯔꯛꯀꯦ ꯀꯔꯝꯕꯅꯣ ꯁꯤ ꯃꯤꯗꯜ ꯐꯖꯩꯍꯦ ꯋꯥꯒꯅꯤ ꯌꯦꯡꯉꯨꯀꯣ ꯊꯥꯕꯩ ꯆꯥꯡ ꯔꯥꯎꯟꯒꯅꯤ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯃ ꯑꯩꯅ ꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯕꯥꯁꯤꯁꯦ ꯃꯈꯜ ꯑꯅꯤ ꯈꯥꯏꯗꯣꯛꯏꯕ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯄ꯭ꯔꯤꯃꯤꯌꯝ ꯐ꯭ꯂꯨꯠꯁ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯁꯦꯜ ꯐ꯭ꯂꯨꯠꯁ ꯍꯥꯏꯕ ꯑꯃ ꯄ꯭ꯔꯤꯃꯤꯌꯝꯁꯤꯅ ꯑꯃꯨꯛ ꯋꯥꯒꯗꯤ ꯐꯖꯅ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕ ꯆꯥꯡ ꯑꯃꯗ ꯂꯣꯏ ꯊꯥꯕ ꯃꯥꯟꯅꯔꯕ ꯏꯁꯇ꯭ꯔꯦꯠ ꯑꯣꯏꯔꯕ ꯔꯥꯎꯟ ꯐꯖꯅ ꯇꯥꯔꯕ ꯑꯗꯨꯝꯕ ꯌꯦꯡꯕꯗ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯋꯥ ꯑꯣꯏꯗꯣꯏꯅꯦꯕ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯁꯦꯜ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯅꯦꯆꯔꯦꯜ ꯃꯥꯔꯀꯤꯡ ꯈꯔ ꯂꯩꯕ ꯈꯨꯗꯝ ꯑꯣꯏꯅ ꯇꯨꯁꯤꯗ ꯋꯥꯁꯦ ꯈꯔ ꯃꯨꯕ ꯈꯣꯠꯄ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯈꯔ ꯇꯨꯁꯤꯗ ꯉꯧꯕꯅ ꯐꯖꯗ꯭ꯔꯣ ꯁꯤꯅ ꯃꯨꯔꯤꯁꯦ ꯈꯔ ꯁꯤꯒꯨꯝꯕ ꯂꯩꯕ ꯑꯗꯒꯤ ꯁ꯭ꯂꯥꯏꯠꯂꯤ ꯈꯤꯇꯪꯒ ꯀꯩꯅꯣ ꯈꯔ ꯈꯣꯏꯕꯒꯨꯝꯕ ꯈꯣꯏꯕꯅ ꯃꯌꯥꯝ ꯈꯣꯏꯕ ꯅꯦꯒ꯭ꯂꯦꯖꯤꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯪꯗꯕ ꯃꯑꯣꯡꯗ ꯈꯣꯏꯕ ꯑꯗꯩ ꯑꯣꯄꯦꯜꯗ ꯈꯤꯇꯪ ꯆꯪꯂꯞ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯋꯥꯅ ꯁꯦꯝꯕ ꯕꯥꯁꯤꯗꯨꯅ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯁꯦꯜ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯇ꯭ꯌꯨꯟꯗꯤ ꯃꯈꯣꯟꯗꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯈꯣꯟꯗ ꯑꯗꯨꯝ ꯄ꯭ꯔꯤꯃꯤꯌꯝꯒꯤ ꯐꯖꯕꯗꯣ ꯊꯥꯡꯖꯟꯅꯔꯒ ꯑꯗꯒꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯁꯦꯜꯒꯤ ꯑꯃꯒ ꯈꯣꯡꯅꯕ ꯃꯇꯝꯗ ꯃꯈꯣꯟ ꯆꯞ ꯃꯥꯟꯅꯅꯤ ꯑꯗꯨꯝ ꯁꯨꯔ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯑꯗꯨꯒꯤꯗꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯁꯦꯜꯗ ꯂꯧꯕꯅꯦ ꯑꯩ ꯕꯥꯁꯤ ꯀꯨꯟꯅꯤꯊꯣꯏ ꯂꯨꯄꯥ 38,900 ꯑꯦꯗꯚꯥꯟꯁ ꯄꯦꯃꯦꯟ ꯍꯥꯟꯅ ꯍꯥꯞ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯧꯅꯈꯤꯕ ꯕꯥꯁꯤꯅꯦꯕ ꯑꯗꯣ ꯁꯤꯗꯩꯗ ꯌꯦꯡꯉꯣ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯁꯦꯜꯅꯦꯅ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯕꯥꯁꯤꯁꯦ ꯁꯨꯃꯥꯏꯅ ꯐꯖꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ ꯎꯕ ꯀꯥꯟꯗ ꯑꯁ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯤ ꯁꯤꯁꯤꯃꯗꯤ ꯑꯗꯣ ꯃꯈꯥ ꯎꯠꯂꯛꯀꯦ ꯁꯤꯅ ꯍꯥꯞꯅꯤꯀꯣ ꯑꯁ ꯊꯤ ꯐꯖꯩ ꯃꯌꯥꯝ ꯁꯥꯡꯅꯗꯤ ꯈꯣꯡꯉꯒꯦ ꯚꯤꯗꯤꯑꯣꯗꯣ ꯕꯥꯁꯤꯗꯣ ꯌꯥꯝꯃꯦꯕ ꯁꯤꯁꯤ ꯑꯃ ꯂꯩꯔꯦ ꯁꯥꯕ ꯋꯥꯒꯗꯣ ꯌꯦꯡꯉꯨꯅꯦ ꯐꯖꯕ ꯋꯥꯅꯤ ꯑꯗꯣ ꯑꯩꯒꯤ ꯀꯁꯇꯃꯥꯏꯁ ꯇꯧꯔ ꯁꯥꯍꯟꯕꯅꯦꯕ ꯆꯪꯉꯅ ꯁꯣꯝꯗ ꯑꯣꯟꯅ ꯇꯩꯅꯕꯅ CHANGꯅ ꯊꯥꯍꯜꯂꯛꯄꯅꯦꯕ ꯌꯥꯝ ꯐꯖꯅ ꯊꯥꯕꯤꯔꯦ ꯃꯑꯣꯡ ꯇꯥꯏ ꯊ꯭ꯔꯦꯗꯤꯡꯒꯥꯗꯤ ꯌꯥꯝ ꯅꯥꯟꯅ ꯁꯤꯗ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯑꯦꯞ ꯂꯩꯔꯦꯀꯣ ꯑꯦꯞ ꯕꯦꯁ ꯃꯅꯨꯡꯗ ꯑꯃ ꯌꯥꯎꯔꯦ ꯃꯅꯨꯡꯗ ꯀꯩꯅꯣ ꯌꯥꯎꯋꯦ ꯇꯤ ꯁꯥꯔꯞ ꯌꯥꯎꯋꯦ ꯃꯦꯗꯤꯌꯝ ꯈꯣꯡꯉꯒ ꯌꯦꯡꯒꯦꯀꯣ ꯑꯦꯞꯁꯤ ꯑꯃ ꯈꯣꯡꯉꯒ ꯅꯨꯡꯉꯥꯏꯔꯦ ꯊꯤꯅ ꯑꯩ ꯍꯔꯥꯎꯔꯦ ꯋꯥꯁꯦ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯁꯦꯜꯒꯤ ꯋꯥꯅꯤ ꯍꯥꯏꯕꯗ ꯊꯥꯖꯔꯔꯣꯏ ꯃꯤꯅ ꯊꯤꯅ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕꯅ ꯄ꯭ꯔꯤꯃꯤꯌꯝ ꯅꯠꯇ꯭ꯔꯗꯤ ꯂꯧꯕ ꯆꯤꯡꯅꯕꯒ ꯂꯩꯗꯅꯀꯣ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯁꯦꯜꯅꯤ ꯍꯥꯏꯕꯗꯨꯗ ꯑꯗꯣ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯈꯤꯇꯪꯗꯤ ꯄ꯭ꯔꯤꯃꯤꯌꯝꯗꯤ ꯂꯧꯅꯤꯡꯉꯝꯃꯦꯕ ꯑꯗꯨ ꯄꯩꯁꯥꯗꯣ ꯄ꯭ꯔꯤꯃꯤꯌꯝ ꯐꯨꯜ ꯁꯦꯠꯇ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯩꯅꯣ ꯄꯨꯊꯤꯕꯅ ꯕꯥꯁꯤ ꯈꯣꯡꯕ ꯑꯉꯥꯡ ꯑꯃ ꯂꯩ ꯑꯩꯈꯣꯏꯁꯤ ꯃꯅꯥꯛꯇ ꯀꯩꯅꯣꯒꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯕꯦꯟꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯐꯨꯜ ꯁꯦꯠ ꯂꯩꯌꯦꯕ ꯖꯥꯅꯀꯤꯒꯤꯗ ꯑꯩ ꯖꯥꯅꯀꯤꯗ ꯁꯥꯍꯟꯕꯅꯦꯕ ꯖꯥꯅꯀꯤ ꯐ꯭ꯂꯨꯠꯁ ꯃꯥꯏꯗ 50,000 ꯈꯔ ꯑꯗꯨꯃꯥꯏꯅ 50 ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦꯕ ꯑꯗ ꯑꯩꯅ ꯑꯗꯨꯗꯤ ꯑꯩꯅ ꯑꯦꯐꯣꯔꯠ ꯇꯧꯕꯗꯣ ꯉꯝꯃꯣꯏꯗꯧꯕ ꯄꯥꯝꯗꯤ ꯄꯥꯝꯕ ꯕꯥꯁꯤꯗꯗꯤ ꯃꯥꯏꯗꯣ ꯎꯔꯀꯥꯟꯗ ꯑꯩꯁꯦ ꯉꯥꯎꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯁꯦꯜꯗꯨꯗ ꯕꯥꯁꯤ 12,000 ꯄꯤꯕꯤꯌꯣꯅ ꯁꯥꯕꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯍꯜꯂꯛꯄꯅꯦ ꯑꯗꯣ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯁꯦꯜꯅꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯁ ꯄꯥꯏꯔꯒ ꯈꯣꯡꯉꯀꯥꯟꯗ ꯈꯪꯒꯅꯤ ꯁꯤ ꯄꯣꯠꯁꯦ
ꯑꯗꯨꯒ ꯗꯤ ꯁꯥꯞ ꯂꯩꯔꯦ ꯋꯥꯁꯦ ꯌꯦꯡꯀꯣꯠꯇꯣ ꯌꯥꯝ ꯑꯁ ꯆꯥꯕꯗ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯏꯁꯤꯅꯤ ꯃꯁꯛꯇꯤ ꯁꯤ ꯗꯤ ꯁꯥꯞꯅꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯂꯩꯕ ꯗꯤ ꯁꯥꯞꯇꯨꯅ ꯁꯤꯁꯤꯅꯦ ꯑꯗꯣ ꯁꯤ ꯑꯅꯤꯁꯤ ꯌꯦꯡꯉꯨ ꯁꯤꯅ ꯕꯤꯀꯦꯅ ꯁꯥꯕꯅꯤ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯕꯥꯁꯤꯅꯤ ꯁꯨꯃꯥꯏꯅ ꯎꯠꯄꯅ ꯐꯕ꯭ꯔꯥ ꯕꯤꯀꯦ ꯑꯗꯣ ꯁꯤꯗꯤ ꯑꯩꯅ ꯀꯨꯏꯔꯛꯄ ꯑꯩꯁꯨꯅꯦ ꯑꯗꯨ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯂꯧꯕꯅꯤ ꯁꯨꯝ ꯈꯤꯇꯪ ꯍꯨꯠꯂꯦ ꯀꯨꯏꯔꯦꯕ ꯑꯗꯣ ꯁꯤꯃꯨꯛ ꯈꯣꯡꯒꯦꯀꯣ ꯃꯁꯛꯇꯣ ꯍꯥꯏꯐꯦꯠ ꯅꯪ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕꯩ ꯅꯠꯇꯦꯗ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯑꯔꯤꯕꯗꯨꯒ ꯑꯅꯧꯕꯗꯨ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯕꯩꯅꯤ ꯑꯩ ꯍꯥꯟꯅ ꯈꯣꯡꯉꯤꯗꯣ ꯁꯤꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯅꯧꯕ ꯂꯥꯛꯄꯅꯤ ꯁꯥꯡꯕꯁꯤꯅ ꯈꯤꯇꯪ ꯍꯦꯜꯂꯦꯀꯣ ꯃꯈꯣꯟꯗꯣ ꯑꯃꯨꯛꯇꯪꯒ ꯈꯣꯡꯒꯦ ꯁꯤꯃꯨꯛ ꯈꯣꯡꯒꯦꯀꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ ꯁꯤ ꯕꯥꯁꯤꯁꯨ ꯃꯈꯣꯟꯁꯨ ꯐꯖꯩ ꯑꯗꯣ ꯈꯤꯇꯪ ꯁꯤꯗꯩ ꯊꯥꯕ ꯈꯔ ꯍꯦꯜꯂꯦꯕ ꯋꯥꯁꯦ ꯁꯤꯅ ꯈꯔ ꯃꯈꯨꯟꯁꯨ ꯌꯦꯡꯉꯨ ꯁꯤꯅ ꯈꯔ ꯂꯥꯎ ꯇꯛ ꯇꯧꯒ ꯑꯗꯨꯅ ꯀꯥꯝꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯀꯩꯅꯣꯗꯣ ꯄꯤꯛꯄꯒꯤꯀꯣ ꯈꯔꯗꯤ ꯋꯥꯏ ꯁꯤꯁꯤꯅ ꯅꯨꯡꯁꯤꯠꯇꯣ ꯑꯩꯅ ꯍꯩꯇ꯭ꯔꯤꯕꯩꯅꯦꯕꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯃꯌꯥꯝ ꯍꯩꯕ ꯅꯠꯇꯦꯕ ꯆꯨꯝꯅ ꯄꯥꯝꯕꯒꯤ ꯑꯩꯅ ꯈꯨꯠꯂꯥꯏꯗ ꯉꯥꯎꯖꯕꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯅ ꯈꯔꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯩ ꯇꯥꯏꯞ ꯇꯧꯋꯦ ꯑꯗꯨ ꯁꯤꯅ ꯁꯤ ꯁꯥꯞ ꯂꯩꯔꯦ ꯑꯁ ꯊꯤꯅ ꯅꯨꯡꯉꯥꯏ ꯁꯤ ꯁꯥꯞꯁꯦ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄ꯭ꯔꯣꯒꯥꯝ ꯈꯣꯡꯅꯔꯝꯃꯤꯕ ꯍꯥꯟꯅ ꯊꯧꯒꯜ ꯖꯒꯣꯏ ꯈꯔ ꯈꯣꯡꯉꯦꯕ ꯑꯗꯨꯝ ꯑꯩ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯑꯣꯖꯥꯁꯤꯡ ꯑꯗꯩ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯇꯅꯀꯣ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯗ ꯑꯩꯅ ꯈꯣꯡꯉꯝꯃꯤꯕ ꯕꯥꯁꯤ ꯁꯤ ꯁꯥꯞꯁꯤꯅ ꯑꯦꯃꯥꯖꯣꯟꯗꯩ ꯀꯛꯄ ꯁꯤꯒꯤꯁꯦ ꯑꯅꯤꯁꯤ ꯌꯦꯡꯉꯣ ꯈꯦꯠꯅꯔꯦ ꯁꯥꯡꯕꯗ ꯃꯁꯛꯁꯨ ꯊ꯭ꯔꯦꯗꯤꯡꯒꯥꯁꯦ ꯁꯤ ꯋꯥꯁꯦ ꯁꯤꯗꯤ ꯁ꯭ꯃꯨꯠ ꯑꯝꯇ ꯑꯣꯏꯗꯕꯅꯦꯕ ꯋꯥꯗꯣ ꯑꯝꯇ ꯁꯤ ꯋꯥꯁꯦ ꯑꯃꯨꯛ ꯌꯦꯡꯉꯨꯀꯣ ꯂꯪꯗ ꯃꯁꯥꯒꯤ ꯀꯩꯝ ꯇꯩꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯋꯥ ꯇꯥꯏꯗꯣ ꯁꯤꯗꯤ ꯕꯦꯔꯥꯅꯤ ꯑꯗꯨꯗꯨꯅ ꯋꯥ ꯊꯥꯕ ꯆꯥꯡꯁꯤꯅ ꯈꯔ ꯄꯩꯔꯦ ꯑꯗꯣ ꯑꯁ ꯌꯥꯝ ꯈꯦꯠꯅꯔꯦ ꯁꯤ ꯑꯦꯃꯥꯖꯣꯟꯗꯩ ꯀꯛꯄꯅꯤ ꯀꯔꯤꯒꯤꯅꯣ ꯀꯥꯎꯈ꯭ꯔꯦ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯕꯥꯁꯤ ꯑꯃ ꯅꯥꯟꯊꯈ꯭ꯔꯦ ꯁꯤꯗ ꯕꯤꯅꯤꯀꯣ ꯕꯤꯒꯤ ꯕꯥꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯈꯨꯠꯇ ꯎꯍꯟꯅꯤꯡꯕꯩꯅꯤꯗ ꯑꯩꯅ ꯐꯣꯟ ꯄꯪꯂꯦꯡ ꯂꯦꯡꯉꯤꯁꯦ
ꯊꯥꯕꯒꯤ ꯆꯥꯡꯁꯤ ꯑꯃꯨꯛꯇ ꯁꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯀꯅꯥ ꯍꯥꯏꯗꯣꯏꯅꯣ ꯂꯣꯏꯅꯃꯛ ꯂꯧꯊꯣꯔꯛꯑꯒꯦ ꯈꯣꯡꯅ ꯂꯩꯔꯗꯤ ꯀꯨꯏꯔꯅꯤ ꯕꯥꯁꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯀꯣꯟꯕ ꯂꯧꯊꯣꯔꯛꯄ ꯕꯥꯁꯤꯈꯩꯗꯨꯅꯤ ꯁꯤꯁꯦ ꯑꯀꯣꯟꯕ ꯂꯧꯊꯣꯔꯛꯄꯈꯩꯗꯣ ꯁꯤꯅ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯖꯤ ꯃꯆꯥ ꯖꯤ ꯕꯦꯁꯅꯦ ꯖꯤ ꯁꯥꯞꯅꯦ ꯑꯦꯐ ꯁꯥꯞꯅꯦ ꯑꯦ ꯁꯥꯞꯅꯦ ꯁꯤꯈꯩꯁꯤꯅꯤꯀꯣ ꯍꯧꯖꯤꯛ ꯂꯧꯊꯣꯔꯛꯄꯗ ꯑꯗꯣ ꯑꯇꯩꯁꯤꯗꯤ ꯈꯣꯡꯉꯔꯣꯏꯒꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯁꯤ ꯀꯩꯅꯣꯁꯤ ꯈꯣꯡꯉꯛꯀꯦ ꯑꯦꯐ ꯁꯥꯞꯁꯦ ꯋꯥꯁꯦ ꯌꯥꯝ ꯐꯖꯩ ꯃꯦꯠꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯣ ꯋꯥꯁꯦ ꯑꯦꯐ ꯁꯥꯞꯁꯦ ꯌꯥꯝ ꯐꯖꯩ ꯋꯥꯁꯦ ꯅꯨꯡꯉꯥꯏ ꯌꯥꯝ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯉꯣꯟꯗ ꯌꯧꯔꯛꯄꯗ ꯁꯤꯒꯤ ꯖꯤ ꯃꯆꯥꯗ ꯌꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯕꯥꯁꯤ ꯇꯔꯨꯛ ꯋꯥꯠꯂꯦꯕ ꯏꯕꯨꯛ ꯂꯥꯛꯑꯦ ꯏ ꯂꯩꯔꯦ ꯑꯦꯐ ꯁꯥꯞ ꯖꯤ ꯂꯩꯔꯦ ꯖꯤ ꯁꯥꯞ ꯑꯦ ꯑꯗꯒꯤ ꯑꯦ ꯁꯥꯞ ꯑꯗꯨꯒ ꯕꯤꯒ ꯑꯗꯨꯃꯥꯏꯅ ꯇꯔꯨꯛ ꯋꯥꯠꯂꯝꯒꯅꯦꯕꯀꯣ ꯑꯩꯅ ꯈꯟꯕꯗ ꯑꯗꯣ ꯁꯤ ꯃꯆꯥꯁꯤ ꯈꯣꯡꯉꯛꯀꯦ ꯃꯆꯥꯗꯤ ꯀꯌꯥ ꯍꯩꯇꯦ ꯈꯣꯡꯕ ꯍꯥꯏꯕꯗꯤ ꯄꯥꯏꯕ ꯑꯃꯗꯣ ꯑꯩ ꯑꯆꯧꯕ ꯉꯥꯛꯇ ꯁꯨꯝ ꯑꯩꯅ ꯁꯥꯟꯅꯕꯗ ꯑꯆꯧꯕꯗ ꯈꯣꯡꯉꯦꯕ ꯁꯤꯒꯤ ꯀꯩꯅꯣꯗꯒꯤ ꯂꯧꯕ ꯀꯥꯟꯗ ꯁꯤꯗꯤ ꯕꯤꯍꯥꯔꯗ ꯁꯥꯕ ꯕꯥꯁꯤꯅꯦ ꯁꯥꯕ ꯃꯦꯀꯔꯗꯣ ꯁ꯭ꯔꯤ ꯂꯛꯁꯃꯤ ꯐ꯭ꯂꯨꯠ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤ ꯃꯤꯡꯁꯤꯕꯨꯗꯤ ꯑꯩꯅ ꯊꯥꯖꯟꯕꯅꯦ ꯆꯪꯕꯗ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯁꯥꯞ ꯁꯤꯁꯤꯅ ꯏꯆꯥꯎ ꯆꯥꯎꯔꯤꯅꯦꯕ ꯑꯗꯣ ꯁꯤꯗ ꯁꯨꯝ ꯈꯣꯡꯉꯤꯕꯅꯦ ꯃꯆꯥꯁꯦ ꯈꯨꯠꯐꯝꯁꯦ ꯄꯥꯏꯕꯗ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯈꯔ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯍꯩꯇ꯭ꯔꯤꯕꯒꯤ ꯍꯥꯏꯇꯥꯔꯦ ꯍꯩꯅꯗ꯭ꯔꯤꯑꯕ ꯃꯆꯥꯁꯦ ꯑꯝꯇ ꯀꯥꯝꯃꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯍꯩꯇ꯭ꯔꯦ ꯁꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯌꯥꯝ ꯉꯥꯎꯖꯕ ꯃ꯭ꯌꯨꯖꯤꯛꯅꯤ ꯑꯗꯒꯤ ꯑꯃꯒ ꯂꯩꯕꯅꯤ ꯖꯒꯣꯏꯒꯤ ꯑꯃꯒ ꯀꯔꯤꯕ ꯀꯕꯨꯏꯒꯤꯅꯦꯕꯀꯣ ꯏꯁꯩꯗꯣ ꯀꯩꯅꯣ ꯃꯌꯥꯝ ꯀꯥꯎꯔꯤ ꯆꯧꯅꯤ ꯉꯥꯛꯇꯪꯗꯤ ꯀꯣꯛꯁꯤꯗ ꯂꯩꯔꯝꯃꯤ ꯅꯤꯡꯁꯤꯡꯉꯦ ꯅꯨꯡꯉꯥꯏꯍꯦ ꯄꯤꯛꯆꯕꯩ ꯋꯥꯅꯤꯍꯦ ꯑꯁ ꯃꯈꯣꯟꯗꯤ ꯑꯗꯣ ꯑꯩꯅ ꯀꯩꯅꯣꯁꯦ ꯑꯩ ꯄꯦꯅꯥꯁꯨ ꯈꯣꯡꯉꯤ ꯄꯦꯅꯥꯁꯦ ꯀꯅꯥꯒꯨꯝꯕꯒꯤ ꯏꯁꯩꯒꯤ ꯔꯦꯀꯣꯔꯗꯀꯤ ꯀꯩꯒꯤ ꯃꯇꯦꯛ ꯈꯣꯡꯕꯤꯌꯨ ꯍꯥꯏꯕꯒꯨꯝꯕꯁꯨ ꯈꯣꯡꯉꯤ ꯑꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯀꯩꯗꯧꯕ ꯑꯗꯨꯝ ꯂꯥꯏ ꯀꯧꯕ ꯑꯗꯨꯝ ꯆꯠꯂꯦ ꯄꯦꯅꯥꯒꯤ ꯑꯣꯏꯅ ꯄꯦꯅꯥ ꯇꯝꯕꯩꯁꯨ ꯀꯨꯏꯔꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯉꯟꯅ ꯇꯝꯃꯛꯈ꯭ꯔꯦ ꯄꯦꯅꯥ ꯄꯥꯏꯕꯗꯣ ꯆꯖꯤꯡꯗꯣ ꯄꯥꯏꯕ ꯉꯝꯗꯗꯅꯅꯦ ꯑꯉꯥꯡ ꯑꯣꯏꯃꯟꯕꯩ ꯑꯣꯖꯥꯅ ꯋꯥꯒꯤ ꯇꯧꯔꯒ ꯀꯣꯜꯂꯒ ꯁꯥꯃꯩ ꯇꯤꯡꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯥꯏꯔꯒ ꯈꯣꯡꯍꯜꯂꯛꯑꯦ ꯇꯝꯃꯛꯑꯦ ꯌꯥꯝ ꯅꯧꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯦꯅꯥꯗꯤ ꯑꯗꯨꯝ ꯀꯨꯏꯅ ꯈꯣꯡꯉꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯊꯧꯒꯜꯒꯤ ꯑꯣꯏꯔꯣ ꯀꯩꯒꯤ ꯑꯣꯏꯔꯣ ꯏꯁꯩꯒꯤ ꯑꯣꯏꯔꯣ ꯄ꯭ꯔꯣꯒꯥꯝꯒꯤ ꯑꯃ ꯑꯗꯨꯝ ꯈꯣꯡꯉꯦꯕꯀꯣ ꯑꯩ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯄ ꯈꯣꯠꯄ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯄ꯭ꯔꯣꯒꯥꯝ ꯊꯧꯔꯝ ꯑꯗꯨꯝ ꯑꯗ ꯑꯧꯒ꯭ꯔꯤ ꯍꯪꯒꯦꯜ ꯆꯣꯡꯕꯒꯤꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯒꯤ ꯂꯨꯍꯣꯡꯕꯒꯤꯁꯨ ꯍꯦꯛ ꯆꯠꯂꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯃ ꯂꯩꯕꯀꯣ ꯑꯣꯖꯥꯁꯤꯡ ꯇꯧꯔ ꯄꯨꯜꯂꯒ ꯆꯠꯂꯤ
ꯑꯗꯨꯒ ꯕꯥꯁꯤ ꯂꯩꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯨ ꯕꯥꯁꯤꯁꯨ ꯑꯩꯅ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯀꯤ ꯁꯨꯝ ꯇꯧꯔꯛꯄ ꯀꯨꯏꯕꯅꯤꯅꯀꯣ ꯃꯌꯥꯝ ꯇꯝꯃꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯁꯨꯔꯁꯤꯡꯗꯨꯗ ꯑꯩꯉꯣꯟꯗ ꯆꯨꯁꯜꯂ ꯂꯩꯕꯅꯤꯅ ꯖꯒꯣꯏꯒꯤ ꯀꯩ ꯈꯣꯡꯕꯤ ꯈꯣꯠꯄꯤꯌꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯂꯩꯕꯅꯤꯅ ꯀꯣꯛ ꯋꯥꯈꯟꯗ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯑꯩꯅ ꯀꯥꯝ ꯀꯥꯟꯗ ꯕꯥꯁꯤꯁꯦ ꯑꯩ ꯑꯉꯥꯡꯉꯩꯗꯤ ꯁꯨꯝ ꯇꯝꯃꯨꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯇ꯭ꯔꯤꯇꯥꯟꯇꯅ ꯑꯩꯈꯣꯏ ꯁꯤ ꯃꯃꯥꯡꯗ ꯑꯩ ꯄꯦꯅꯥ ꯇꯝꯐꯝꯗꯣ ꯍꯦꯛ ꯅꯥꯀꯟꯗ ꯃꯉꯣꯟꯗ ꯕꯥꯁꯤ ꯑꯃ ꯂꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯃꯒ ꯑꯣꯖꯥꯗꯩ ꯄꯦꯅꯥꯒꯤ ꯑꯣꯖꯥꯗꯣ ꯃꯥꯅ ꯑꯃꯒ ꯄꯤꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯁꯥꯟꯅꯔꯛꯈꯤꯕꯅꯦꯕ ꯈꯣꯡꯕꯁꯦ ꯑꯗꯨꯗꯩ ꯁꯨꯝ ꯅꯕꯣꯗꯤꯌꯥꯗ ꯂꯩꯔꯛꯑꯦ ꯅꯕꯣꯗꯤꯌꯥ ꯇꯝꯃꯛꯑꯦ ꯑꯣꯖꯥ ꯔꯕꯤꯟꯗ꯭ꯔꯣꯅ ꯑꯃ ꯊꯦꯡꯅꯩ ꯃꯥꯅ ꯑꯃꯨꯛ ꯈꯔ ꯈꯔ ꯕꯥꯁꯤ ꯑꯩ ꯄꯥꯏꯞꯇꯒ ꯍꯨꯠꯂꯒ ꯏꯇꯣꯝꯇ ꯈꯣꯡꯕ ꯁꯥꯟꯅꯩ ꯑꯗꯩ ꯑꯃꯨꯛ ꯀꯨꯏꯅ ꯊꯥꯗꯣꯛꯎꯔꯦ ꯈꯣꯡꯗ꯭ꯔꯦ ꯑꯗꯨꯝ ꯑꯉꯥꯡꯉꯩ ꯁꯥꯟꯅꯔꯝꯕꯗꯨꯅ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯍꯟꯗꯛ ꯈꯔ ꯂꯥꯟ ꯃꯃꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯋꯥꯏꯗꯩ ꯑꯃꯨꯛ ꯈꯔ ꯈꯣꯡꯉꯦ ꯑꯗꯨꯝ ꯇꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯏꯁꯥ ꯏꯇꯣꯝꯇ ꯄꯪꯀꯥꯝ ꯁꯥꯟꯅꯕꯗꯨꯅꯦꯕ ꯑꯗꯨꯅ ꯃꯈꯣꯟ ꯊꯣꯛꯍꯟꯕꯗꯤ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯥꯟꯅꯔꯒ ꯈꯨꯠꯐꯝꯗꯣ ꯊꯤꯔꯒ ꯑꯗꯨꯃꯥꯏꯅ ꯈꯣꯡꯕꯅꯦ ꯑꯗꯨꯗ ꯅꯨꯡꯁꯤꯗꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯗꯨꯗ ꯑꯗꯨꯝ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯅꯒ ꯄ꯭ꯔꯣꯒꯥꯝꯒ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯝꯕ ꯈꯣꯡ ꯀꯥꯟꯗ ꯑꯩꯅ ꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯒꯤ ꯑꯦꯃꯥꯖꯣꯟꯗꯒꯤ ꯀꯛꯄ ꯕꯥꯁꯤꯁꯦ ꯅꯣꯡ ꯆꯨꯔꯕ ꯅꯣꯡ ꯃꯪꯉꯕ ꯃꯈꯣꯟ ꯊꯣꯛꯑꯔꯣꯏ ꯑꯗꯨꯃꯥꯏꯅ ꯈꯨꯠꯂꯥꯏꯁꯦ ꯃꯇꯤꯛ ꯆꯥꯗꯕꯩ ꯑꯩ ꯆꯣꯞꯄ ꯌꯥꯝ ꯌꯥꯎꯈ꯭ꯔꯦꯕ ꯆꯣꯞꯄꯗꯤ ꯃꯤꯒꯤ ꯄ꯭ꯔꯣꯒꯥꯝ ꯈꯣꯡꯅꯤꯅ ꯃꯤꯅ ꯅꯦꯛꯂꯛꯇꯅ ꯄꯩꯁꯥ ꯄꯤꯔ ꯆꯠꯂꯦ ꯑꯗꯨꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯅ ꯈꯣꯡꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯒꯤꯗ ꯁꯣꯏꯒꯗꯅ ꯄꯥꯈꯠꯄꯩ ꯀꯩ ꯈꯨꯠꯂꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯩ ꯅꯣꯡ ꯆꯨꯕ ꯍꯟꯗꯛꯇꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯥꯔꯌꯥꯟ ꯊꯦꯇꯔꯗ ꯕꯥꯁꯤ ꯃꯈꯣꯟ ꯊꯣꯛꯈꯤꯗꯗꯅꯅꯦ ꯐꯤ ꯅꯨꯡꯁꯤꯠ ꯆꯠꯀꯦ ꯇꯧꯅ ꯑꯩ ꯑꯗꯨ ꯍꯨꯃꯥꯡ ꯀꯥꯡꯉꯦ ꯁꯣꯏꯈꯤꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯩ ꯑꯗꯨꯏ ꯃꯃꯥꯡꯗꯕꯨꯗꯤ ꯕꯥꯁꯤ ꯑꯣꯔꯗꯔ ꯇꯧꯔꯝꯅꯦ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯗ꯭ꯔꯗꯤ ꯌꯥꯕꯖꯥꯠ ꯅꯠꯇꯦꯗꯅ ꯄꯦꯅꯥꯕꯨꯗꯤ ꯁꯥꯔꯦ ꯏꯁꯥꯅ ꯑꯗꯨꯝ ꯁꯥꯔ ꯈꯣꯡꯉꯦ ꯑꯗꯨꯝ ꯄꯦꯅꯥꯗꯗꯤ 100% ꯃꯛ ꯅꯠꯇ꯭ꯔꯒꯁꯨ 90% 95%ꯗꯤ ꯑꯩ ꯄꯔꯐꯦꯛꯂꯤ ꯁꯥꯕ ꯄꯤ ꯉꯝꯅꯦꯕ 100% ꯍꯥꯏꯁꯦ ꯂꯣꯏꯅꯃꯛ ꯅꯦꯆꯔꯦꯜꯗꯤ ꯐꯪꯕ ꯆꯦ ꯆꯥꯛ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯅ 100% ꯀꯩꯅꯣ ꯇꯧꯋꯦ ꯄꯔꯐꯦꯛ ꯑꯣꯏ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯁꯎꯟ ꯇꯤꯡꯉꯤꯕ ꯑꯃ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯅꯣꯡ ꯆꯨꯕ ꯅꯨꯡꯁꯥ ꯁꯥꯕꯗ ꯇꯤꯡꯈꯠꯂꯛꯄ ꯌꯥꯎꯅꯤ ꯅꯣꯡ ꯆꯨꯕꯗ ꯂꯨꯞꯊꯔꯛꯄ ꯌꯥꯎꯅꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯅꯤ ꯐꯣꯛꯀꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡꯗꯤ ꯑꯗꯨꯅ ꯀꯅꯥꯝꯇꯅꯁꯨ ꯍꯩꯕ ꯑꯝꯇꯅꯁꯨ 100% ꯄꯔꯐꯦꯛꯅꯤ ꯍꯥꯏꯕꯗꯤ ꯌꯥꯁꯨ ꯌꯥꯔꯣꯏ ꯑꯗꯣ ꯆꯠꯅꯗꯕ ꯋꯥꯅꯤ ꯑꯗꯨꯗꯨꯅ ꯄꯦꯅꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯗꯕꯒꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯨꯅ ꯑꯩꯅ ꯂꯩꯒꯦꯅ ꯈꯟꯈꯤꯕ ꯆꯞ ꯌꯨꯡꯅ ꯑꯗꯨꯗꯨꯅ ꯕꯥꯁꯤꯁꯤ ꯌꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯄꯣꯠꯁꯦ ꯑꯩ ꯁꯦꯂꯔꯗꯨꯒꯤ ꯃꯦꯀꯔꯗꯨ ꯇꯥꯃꯣ ꯖꯤꯇꯟ ꯀꯨꯃꯥꯔ ꯑꯣꯏꯅꯥꯝ ꯀꯧꯏ ꯃꯩꯇꯩ ꯃꯆꯥꯅꯤ ꯃꯥ ꯗꯦꯜꯂꯤꯗ ꯕꯥꯁꯤ ꯁꯥꯕꯗ ꯂꯩꯕꯅꯤ ꯃꯥꯁꯦ ꯑꯇꯣꯞꯄ ꯊꯕꯛ ꯃꯁꯥꯒꯤꯁꯨ ꯇꯧꯕꯒꯤ ꯗꯦꯜꯂꯤꯗ ꯂꯩꯕꯅꯤ ꯑꯗꯣ ꯌꯥꯝ ꯊꯤ ꯅꯥꯟꯅ ꯁꯥꯏ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯀꯟꯇꯦꯛ ꯅꯝꯕꯔꯗꯣ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦꯕꯀꯣ ꯑꯗꯨꯒ ꯂꯩꯅꯤꯡꯕ ꯀꯅꯥꯒꯨꯝꯕ ꯂꯩ ꯇꯥꯔꯒꯁꯨ ꯀꯟꯇꯦꯛ ꯇꯧꯕꯤꯌꯣ ꯌꯥꯝ ꯊꯤꯅ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯁꯇ ꯐꯪꯅꯤꯀꯣ ꯕꯥꯁꯤ ꯐꯖꯕ ꯁꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯁꯦꯜꯅꯤ ꯀꯅꯥ ꯊꯥꯖꯗꯣꯏꯅꯣ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯁꯥꯡꯃꯟꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ